ꯈꯨꯔꯨꯝꯖꯔꯤ Manipurda leiriba naha singna tomthin oiba afaba thabak tawrakpa matamda leiriba government amasung praja singna pukning thogat pham thoki haina KFNPD amadi revenue gi minister Karam Shyam na haikre Mantri Pukri Bajarda mobile phone yonba Royal Accessories koba dukan amadagi sakhang daba mamai mamit khumba miyoi anina nongmai chingdol da sel yauna mobile handset kya lut tawkre Premier English Academy da class 9 khakta tamliba mahairoi ningthauzam Baldifna lamdamasida ahan boina mirol ngangna bayaba imalon bu mapung fana khangba robot car mai pakna saba ngamle Mitop lising kuntra mari romda ILPP khibagaloinana laingak asida lupa crore ama henbagi revenue ka bangamankhre Chahi Tariat Mapung Faraklaba lising ani tarahundogi police constable male gi waiting list leiriba candidate Chanibu Manipur gi law and order ngakpada saruk yahan biu haiba davi tawduna khongjam sasinkhre Kurumjari Times of Manipur News mideng tabiriba singbu ngangom Priyana taramnok chabagaloinana pau sandok pijari Manipurda leiriba naha singna tomthin oiba afaba thabak tawrakpa matamda leiriba government amasung praja singna pukning thogatpham thoki mafam matam chana makhoibu mating asi darkar lei haina KFNPD revenue minister Karam Shyam na haikre wafam masing asi on the right of persons with disabilities inclusion respect and dignity haiba paujel puduna lakliba February 13 Delhi dagi Japan fauba cycle thoduna chatkadaba cyclist Pm Manipuri mafamda KFNPD revenue minister Karam Shyam na shelgi mating khusinabagi achamba thoram amada phongdokibani Rohan film hauzik Srada University Delhi da English da master tawriba sate hadak Japan chatkadoriba asina mahaki taret suba khongchatni all secretariat ta leiba minister Karam Shyam gi office chamber da pangthokiba thormasi ga mari leinana mahakna hai Rohan film gi khongchat asi mai pakna halaklaba matungda mangonda punsi gi oiba gift ama pigani mahaki mathauna amasung maring jel asi aikhoi myamna encourage tawba mathautai masigumba thauna fana thabak tawrakpa kanda lamdam masigi miyoi singna social media na chingba singda fajadaba wahai wata haiduna discourage tawba si khunai asigi mangjabani masigumba thabak asi tawgumsi haina mahakna appeal tawki Hojiksina amok international gi level da February 15 dagi natra 16 dagi thawraga Japan tana cycle thoguni asida Manipur gi hana su khangnara leiraba adu cyclist Rohenbo Manipur miyam da sak takpa du hana su takre adu mabu puning thogat ke Respect, dignity and love haiba sigi theme sida aina base tawjara kanda moibu khoina nungsi aduga government su myang ma mating pangbiri praja khoina su makhoi gi damakta lei haiba sigi nungsina bagi paujel se pujara kanda Japan phawga chacharaga para Olympic games ta su haidi mayam budagi thona laura kanda sida la kanda khoi hantak aina pau tajabada su ai maming di khangjadre dubu Manipur dagi su para Olympic saruk ya kani na chatkadaba myo amasul lei na tai ma su aina sigi mamang chatring mamang se personally unajara makanda khoina ngamba more support pinara kan ai su ada jaraga maina support pijaba la ke na khoi gi Manipur gi damakta su aduga apun bagi damakta su aina pangaloina na paina sigi right se maina Ngasi numidang wairam pung mga makai khare helakpa duwaida haingang police station gi manung chenba Mantri Pukri Bajarda mobile phone yonba Royal Accessories koba dukan amadagi khulai macha paiba mamai mamit khumba sakhangdaba miyoi anina nongmai chingdonda iPhone 7 ani iPhone 10 ama Samsung mobile ani amadi sale oina lupa lakh ani makhai rom lut tawduna pukre thodok aduda sakhangdaba miyoi ani aduna dukan gi nipa macha staff singda ki handuna nongmai maru round ani su kapsilamki adumakpu laibak fabadagi asok apandi yahodre dukan mapu dugi maming Avine Shahu chahi kunipan apokpa Sunil Sahu Mantri Pukri Devi Lendagine thogdok thokpamdagi phangba pawgi matungina numidang wairam pung mga makai khare helakpa duwaida hairiba miyoi ani asi mamai mamit khumlaga
मखुत्ता नोंमै मचा अममम पाइरगा फर्स्ट फ्लोर दा लैबा दुकान असिदा चंगलकी अनि अदुना दुकान असिगी मपु अविनेश साहुदा नोंमै नमदुना मोबाइल फोन अमदि सेल पियु हाइदुना नमदुना नोंमै चिंगदोंदा लौखिबने दुकानदगी पोट अमदि सेल लूट तौरबा तुंगदा मियोय अनि अदु खोंगलै थुना चेनखी अविनेना मखोय अनिगी खोंगुल लीदुना इनरुबदा नोंमै अदु सतोकलगा नोंमै राउंड अनि कापसिलंबने हाइरे थौदोक असिगी पाउ हेक ताबगा इम्फाल ईस्ट के एसपी जोगेश चंद्र हौबिजम मसामक यावना थौदोक थोकफमदा लाक्तुना फिबा मदु यंगसिनखी लोइनाना इम्फाल ईस्ट कमांडो मदे हेंगांग पुलिस की टीमना थौदोक अदुगी मतंगदा थिजिन हुमजिनबगी थबक चथखी कियामगई मनिंग लेकाइदा लैबा प्रीमियर इंग्लिश एकेडमी दा सुपनतंगी क्लास 9 खक्ता तमलिबा महैरोय निंगथौजम बलदेवना लमदम असिदा अहानबो ओइना मिरोल ngangnaba yaba इमालोनबु मपुंग फाना खंगबा रोबोट कार माइ पा साबा ngamle हिरम असिदा TOMTV गे अखनबा रिपोर्ट अमा सुपनगी क्लास 9 खक्तमक तमलिबा महैरोय निंगथौजम बलदेवना लमदम असिदा अहानबो ओइना मिरोल ngangnaba yaba इमालोनबु मपुंग फाना खंगबा रोबोट माइ पागना साबा ngamle रोबोट असि मियोइबगी खोंजेलगी मतुंगिना सिजिनबा याबा रोबोट अमने कियामगईदा लैबा प्रीमियर इंग्लिश एकेडमी दा तमलिबा निंगथौजम बलदेव की ह्यूमनॉइड रोबोट मोबाइल फोन की मतेंगना मणिपुरी लोन दा वॉइस कमांड पीदुना ब्लूटूथ की खुथांगदा रोबोट असिबु सिजिनबा याहल्ले सिगी मागी कनो बोर्ड आर्डिनो को बोर्ड से सीएम सिजनरे अदुदा कनो अदुदा मागी अइना इसाना कोड इजरगा मागी कनो सिदा ब्लूटूथ का कनेक्ट तो हल्ले अदुगा मागी बोर्ड पिरक्पा नत्रगना मागी ममा चलु कनो ओइदा चलु हाइबगी कमांड पिरक्पजे सिदा मागी चकारजे लेंहलगा चथनबने सिदा ब्लूटूथ कनो तौरिबजे ngasaiju कनो कमांड की मतमना अमु कनो फंगदबो खोतबो तवजे सिजे सिंगिंबा अमदा ओंथोगा मागी कनेक्टिविटी दो सावाइदा अइना लेरगा असाई कनो 1 किलोमीटर लेतारगा जो माई कनेक्शन फोन नंबरगी मोंग सिदो निंगथौजम बलदेव निंगथौजम किसन अमदी नेविदितागी मचानुपानी पिगलिंगैदगी असिगुंबा सेम बदा पामजरकपा बलदेव हौजिक सारिबा रोबोट असि नत्तबा अतोपा थोंथोंगागुंबा हांदोकपा याबा खुलाइसिंग सानबगी अपांबा लेहौरी मसाना गूगल दगे कईदगी शेयरिंग अमत्ता कॉपी पेस्ट अमत्ता याउदबी मोगोंग अमदा माना मणिपुरी लैंग्वेज दा अखोइगे वाहै सिजनरगा टॉप टॉपना पुथोकनी हाइबा आइडिया अमा होनादना टॉप टॉप अमा ताहलैदना को ताहलैबसे मासे अखोइगे सुम अखोइ स्कूल इंगी दसु आई क्रेडिट होइनासु थमजरगा हाइबी ओजाजिंगना पुंग होगत पिबक गलोइनाना अखोइगे तौरेजे अखोइगे मणिपुर समाज अमगी अखोइगे कैनोजिगी होइनादी लेबाक्सिगी होइनादी यामना तुंगदा आशा यामना एरपै यागनी हाइबरकनी हाइबजे सि आई पुंगदगी थमजगे ngасidi state asida बलदेव कुंबा सही नौरिबा महिरोय कयाना रोबोट कया सेम सारकपा लेप लेट्री असिगुमलबा मयामदगी टॉप टॉप महिरोय सिंग असिबु तुंग कोइना मखोइना पामजरिब लम असिदा लमजिंग लमताक पिनबा अमदी सौगतपिबगी मथौ तारि माना आइबा क्लास 9 की प्रीमियर इंग्लिश स्कूल एकेडमी की क्लास 9 तमे छात्रजिना सिगुंबा मणिपुरी दा वॉइस कंट्रोल कारम पुतोकबसे याम इनकरेजिंग वे परम अदुना कोइना स्कूल असिगी अथॉरिटी ना मागी फ्यूचर कैरियर की दुक्ता अफवा अदगी तोबु याबा थबदु वे कोइ तोबे ना कन्ना कलजे स्कूल असिगी क्लास 9 खतमनिबा महैरोय मना वॉइस कमांड सिनबि याबा रोबोट म पुथोलपा हाइबसी अराइबा थबम नते हाइरिबा रोबोट असिगुमना अतोपतोपा रोबोट मखल कया पुथोनबा स्कूल अथॉरिटी मदि ममा पावबसिंग माइकेदगी अचोबा मतिंग पांगनी हाइबि अचेक थाजबले हेउरी कैमरा पर्सन इबुंग गोलेना आई रामानंदले सांगथेम टाइम्स ऑफ मणिपुर कांचीपुर खोंगजोम पुलिस स्टेशन के मनुंग चनबा इम्फाल मोरे लंबी खोंगजोम बाजार संगाई खोंग मनाक्ता ngasi योपुंग 13 मखाइरोम ताबा दुवाइदा मारुति कार 800 अनि थोमजिनबदा मदुदा तोंगलकपा मियोय अहुम असोक अपन नंख्रे सोगलबा मियोय सिंग अदु खुदकता डिस्ट्रिक्ट हॉस्पिटल थौबालदा पुखतुना लाइकनख्रे लाइबक फबदगी मखोय अहुमक खुदोंग थिनिंगाइदी ओइद्रे हाइरे अदुमकपु मखोयना तोंगलकलिबा गारी सिंग अदुदी यामना फिबम सोगले हाइरे सोगलबा मियोय सिंग अदुदी थौबाल अवांग लेकाइदगे
Kumam Pol Chahi Kuntra Humdoi Apokpa Laikhidraba, K. Panashing, Thobal Kiam Siphaidagi, Loitongbam Ratan Chahi Kuntra Apokpa El Babu Amade, Tentha Kunjau Naurem Lekaidagi, Sorok Kaibam Ajoy Kumar, Chahi Kunmanga Apokpa Es Ibom Chani Haide. Chahi Sige January Amadagi Lamdam Masida Inner Line Permit ILP System Chatnaba Haukibadagi Ngasi Faubada Lamdam Masida Changlakiba Mitop Lising Kuntra Mari Romda ILP ki permit P Kibagaloinana Laingak Asida Lupa Crore Ama Henbagi Revenue Kaba Ngamhankre Hiramasida TOMTV ki Akhanaba Paudamama Sahi Sige January Amadagi Lamdam Masida Inner Line Permit System Chatnaba Haukibadagi Ngasi Faubada Lamdam asida changlakiba mitop lising kuntra mari romda ILPP kibaga loinana lengak asida lupa crore ama henbagi revenue ka bangamkhre Manipur lengak na haukiba chahi lising ni 38 gi December kuntra mathoida gazette notification thokraba matung mathangi numittagi lamdam asida changlakpa mitop singda makhal mari ki permit sing haibadi special category permit regular permit temporary permit amadi labor permit pinaba lepnakhi adumoinamak Official report amagi matungina hauzik faubada regular amadi temporary permit khaktamak piri hauzik faubada lamdam asida changlakpa mitop lising kuntra humdoiga chamapan maudra mangada ILPP khre masigi manungda temporary na lising tara nipan ga chatret maudra marini aduga regular na lising tara mari ga chanipan nimfunipan ni makoi sing adugi manungda permit chahunga yankai humdoi amana renew tawkhre chadna kanglon gi matungina regular permit lobagi damak ahanbagi oina lupa nga pigadavani amadi renewal gi damaktana lupa lising amatelli temporary permit ki oina numit 15 leiva yabagi ayaba piri maru oina lamkoiva lakpa tourist businessman natraga atenba matam gi damak lakpa mioi singda makhoi gi valid oiba saktakchi ama puthoklaba matungda permit asi pibagi thabak chathari masigi damak ahanbagi oina lupa chama aduga renewal gi oina lupa chani lauri Hauzik Faubagi Oina, Imphal West District na Khwaidagi Masing Yamna ILPP ba district ama oiri. Imphal West na temporary permit lising mangaga chatruk marifumanga aduga regular permit na lising mangaga chatruk nimfumanga punna permit lising tara mangaga chatruk kuntramapan pikre. Madugi mathakta Imphal Airport khaktada temporary permit punna lising mangaga chatruk pikre. Jirivam district ki oina punna permit lising taret ka chamri yangkhaini thoi piduna ni subama fam lairi aduga Senapati district na punna permit lising mangaga chanipan subna nipan piduna ahum subda lairi Jirivam district ki oina Jirivam police station na permit sing issue tawri amadi Senapati ki oina Mau police station na permit asi pibani Imphal East na punna permit lising aniga chaniga kunmathoi khaktamak pikhi Farzol district na punna permit kungamapan khak pikre amadi Kamjong district na punna permit kuntaret khaktamak pikre hairi Sedaksida Chief Minister N Birena ILP implement tauba asina state asigi yamna itihasik oiba mai pakpa amani system asina iramdam Manipur amadi gelhomi singbu ngakthokpa ngamlani haina nongmaijing numitta thagalakpa mahaki Facebook post amada phongdokhi Chahi Taret Mapung Faraklaba Lisingani Tarahumdogi, Police Constable Melgi waiting list Ladyba candidate Chanibu, Manipurgi law Amadi order Ngakpada Sarugya Hanbio Haiba Davi Tauduna, Ngasi Hauba Marak Kaisam Laikai Community Hall the Wakat Mifam Chetakre, Ngasigi Wakat Mifamadu the Sarukya Kiba waiting list candidate ki spokesperson TH Pradip na Lisingani Tarahumdoi Police Constable Mel Asi, Congress ki matamda Lauram Laga, Haidok Pidana Thamlambani, Adubu Paliba Minungshi Chauraba BJP Lengak Asina, Chahi Taret Hena Haidoktana Laklaba DPC ki Faladu, Haidok Piduna, Yamna Queena Kangduna Laklaba Awaba Kaya Amabu, Kokhan Biki Adubu waiting list Lehoriba candidate Chani Amadi, Makogi Imung Manung Dadinga Sisu Awaba Sing Adumak Mayok Naduna Hingli, Masigi Matang da Chief Minister Namakoi Busu Laibak Asigi Miyam Gidamag, Laibak Ngakpada Saruk Yahanbio Amadi government na, February tara mga fawbagi manungda athubada loksimbiyo haina lengaki maikeda appeal tawrakle DPCG ko 2013 da Congress government ngi matamda tawkhibane adubo Congress government na haidokta thanbiramba do ngasigi lenga asina BJP government na yam pukchen chauna honorable CM na haidokpiduna akhoi awawa mayam kohan pheki adubo ngasi maksu watching list le horiba khoi chani amadi masigi imung manung ngasi phawo am wana leiri aduna honorable CM na machane manau ne khanbiduna akhoi bu amutan nungsibiduna lenga asigi law and order da ngakpada akhoi bu saruk ya hanbiu haibase honorable puning CM ge puning sinjari Paugi marak thana atenba break ama logzari
Wabiraganu Medilena pung kunmari chupna adongi yumda medical oxygen thinba lakpata natana installation tawwa yabagi khudong chaba pijari masita natana darkar laiba oxygen regulator amadi makhal khudingmaki oxygen mask singba puraktuna tamgi mateng pangjari loinana anaba singa mari leinaba makhal khudingmaki medical equipment sing foldable bed suction machine regulator monitor nebulizer wheelchair amadi oximeter na chingba leiba amadi waiba yabagi khudong chaba pijari adom sunga sima call tawduna tanabiyu aikhogi contact number 9205987988 amadi play store da changbiduna Medline F download tabiyu Break matungda mayambo amukhana taram nokchari makhataba pau pizare ngasi fangkiba Manipur Legislative Assembly gi Business Advisory Committee gi mifamna taramathoi suba Manipur Legislative Assembly gi tara suba session February tara maridagi kunipan fauba chathanana bawarep laukhre ngasi fangkiba committee gi mifam aduna ahanba numit February tara marida Manipur gi governor gi address legane masigi tungda reference Business Advisory Committee gi report puthokpa supplementary demands for grants lisingani taramapan kun loinana senba chahi lisingani kun mathogi budget estimates sing puthokane February kunipan fauba chathagadawriba budget session asige February tara manga tara taruk kunithoi amadi kulhumdoida house ki mifam leiroi hairi Wasima misigi matangda Chennai haiba MD Sahid makhatana numit tare ni police remand lokthakre ngasi nungthel lamphel leiba JMIC court Imphal West mihat asida Chennai haiba yaripok changamdabi makha lekaidagi MD Sahid court puthoklaba matung makhatana investigation jathanaba police remand adu lauthanaba court na yaba pikhibane ngasi court complex mapalda misi sibu yaningdaba fongdok poina Wasima gi imung manungi miyoi kayana yaningdaba kholau kya lauki Pamdaba thokdok thoktanaba court ki complex ta Imphal West police na ngak sen ki panbaya yaripok tulihal mayai lekaidagi Wasima haukiba tang kunipan numita mayang Imphal police station ge manung channel leiba irong salam ge ngage farm amada asiba hakchang oina thengnarakibani Manipur AIDS Control Society na sinduna hayeng bota pangthokani haina tawriba anirak suba North East Multimedia Campaign lisingani kun asi Taudanaba Joint Committee on Restriction of Entertainment Program JCREP na mari leinaba singi pungning chingsilakle ngasi yai school janman sthanda leiba amiki mayai loi sangda pangthokiba paumi singaunaba amada JCREP gi member oiriba Dhanakumar Ningthaujana class 10 amadi 12 thagada mairoi singi yenglaga JCREP na January 13 dagi March 19 fauba kumhai harau taudanaba khanghankiba leikrabane Leibak miyamda thangkiba wafam madugi mayokta hayeng bota anirak suba North East Multimedia Campaign lisingani kun pangthokani haibasi laibak thibane hayeng pangthoktaba yade hairagana auditorium amada pangthoknaba khanghalakpaga loinana karigumba namfuda pangthoklaklabadi madugi matungda tholakpa afafata pumnamak Manipur AIDS Control Society na pugadabani haikibaga loinana athingba thamkraba matungda lamdam asigi mafam kharada hausi pangthokhiba sing adu ngasidagi tharaga numit humnigi manungda JCREP ga wari sananaba su khanghalakle Laikai club amadi laikai laikai de leibiri organization singnasu hariba akoi JCRP gi free pasida mateng pangbinaba support tawbinaba akoi haijaba laikre maramaduna laikai amadi club singnasu laikai leibel mara pai bisingnasu akoi gi JCRP na lep loriba free pasida support tawbiyo haibo famchu JCRP gi makedi amukana thamjari class 10 amadi 12 ki exam thaga doriba mairoi singi khanbirakanda hairiba aikoina JCRP na lep ki warep ki wangmuda tawbigadaba se topinaba JCRP gi maikedi gi appeal tawjari karigumba namduna tawchalagadi masira tholpa phapata daita khudimak Manipur AIDS Control Society ki organizer hariba ni suban North East Multimedia Campaign 2020 ki organizer na lawgadamni haiba famju JCRP gi maikedi gi thamjari Global Achievables Foundation amadi International Business Council New Delhi anina education gi lamda amadi research ki lamda thoidok hendokpa thabak pangthokpa amadi contribution pibagidamak Indian Solidarity Council New Delhi gi associate member amaso oiriba Thaubal Nongan Khongdagi Dr. A.K. Priyokumarda International Royal Personality Award pirakle award asi Global Achievables Foundation amadi
International Business Council New Delhi ani na senduna tha asigi amada Thailand gi konung Bangkok ta pangthokiba International Summit on Award Presentation Ceremony Indo-Thai Friendship Summit Lisingani kungi thauram amada Thailand gi hanagi Deputy Prime Minister Mr. Kon Davaranna Dr. Priya Kumar certificate kaloina na kusina rakibani Ningsing bayai Dr. Priya Kumar haukiba January thagi kunmanga dasu NRI Welfare Society of India New Delhi na Delhi gi Pravasi Bharatiya Kendra da pangthokiba International Conference amada Hind Ratan Award lisingani kun piduna ikai khumnaba utkraba misak amani Sumang Lila gi saknai raba iba amade Academy Awardee ahibam Deven Miyamna Hiyang Deven haina khangnaba iba si leikidabaga mari leinana state ki thakta ikai khumnabagi thauram ngasi leikidrabagi yum hiyang thang mamang laikai da pangthokri Manipur State Sumang Lila Council na sinduna pangthokiba thauram maduda Academy Sub Committee gi Chairman Naba Warefa Award Committee gi Chairman KHH Jugendru Lifetime President PH Gunachandra Advisor L Tarpon amadi Oja Brajamohan Su Sarugyaki Laikhidraba iba amadi Academy Awardee gi mafamda lei sukatuna state ki thakta ikai khumnabut ki Manipur State Sumang Lila Council gi member sing imung manung gi miyoi kiana thauramadu da sarugyaki Council gi Lifetime Secretary Saugrakpam Hemantana Sumang Lila gi phambakta iba ama oina lamyan ba ama su oiramba Sumang kumhai gi top topa masak ama oina ba hotnaramba luchingba amani haina singthaki Miyamna hiyang Deven haina khangnaba masak naiba iba sina leikidabada Council gi maikai digi imung manung gi awabada saruk yabaga loinana state ki thakta ikai khumnaba utpani haiki Sumang Lagi Zagastan Nacho Moina Itilamoina Lakiba Isai Lila group to Adugi Mana founder secretary ni adu founder comedian ni aduna manda ke khoina tamjeningai oiba yamna leibani aduna ma mangi ba matamda Manipur State Sumang La Council kita natana Sumang La haiba jagat asigi top topa kwaidagi maruiba mangjaba mo oirogani haiduna ngasi tamjari aduna ngasi akhona tawjari basina magi yumda lakchara kanda Manipur State Sumang La Council state ki thakta pangthok chariba leikidraba lairoi kraba asigi mafamda akhona hai lei khradang kachaba mit ki piga loinana mana tawiramba dan mayam dubu akhona singthana jaba goina thamjaba ngasigi function ngasigi salanjali gi thoramni Kabui Furuk ki nat ki oiba kumhai ama oiriba lingai tha sigi taret amadi nipanda numinini chupna pangthok lagani haina Manipur Kabui Union ki President K Hira Kabuina fongdokri ngasi kaisamthong Kabui Community Hall da pangthokiba paugi mifam amada mahangna makhataraduna hairiba kumhai asi Tampaki district singda lairiba Kabui khul singda pangthokani numinini chupna pangthokadoriba kumhai asida Kabui nat ki oiba jagoi isai kya utkani kumhai asida lamdam asida khundaminariba irei chapumna makna saruk yabiyo haina apil tawki competitive ama oiba city de leibanina thabai ikha achinba ama oina chi mayam de khara lapthongna bum oire anu machi lingai haibchu Kabui Furup ki asengba laigi haktagi puchilakpa kaiba yadaba akhoi cultural festival amakhakni haiba wahai se thamjage haidna akhoi press conference mayambu kaujabani Taret Suba UGC ki PM the regulations listing ani tara nipan Manipur ki government college ki oja singda chana lo haina Fegokta gi meeting makhada demand tawduna changselakliba khongjanggi manungda ngasi education minister ga Fegokta gi luchingba singa unaduna wari sanakre ngasi gi mifam aduda Fegokta gi maikaidegi mathangi cabinet mifamda oja singna taliba demand sing asi phanghanana ba warep loba haina taksin ki aroiba waref ama cabinet na lodriba fawba makhata na Fegokta na changsheliba khongjangda ahongba leiroi haina Fegokta na thadorakpa cherol amada khangalakli Nakal amada Taret Suba UGC ki PM adi regulations listing ani taranipan Manipur gi government college ki oja singda chana halu haina Fegokta gi meeting makhada demand tawduna lakhiba du gi saruk amoina ngasisu Nambol El Sanoi College da class boycott tawduna khongjang sangsin khrei
Nambol Municipal Council gi tongan-tonganba ward sing amadi Nambol Kaithel kannanaba chawkhat thaurangi matangda khanan neinabagi thauram ama Development and Protection United Voluntary Organization Nambol amasung Nambol apunba nupi luf Nambol na sinduna Nambol Kaithel da ngasi pangthokre ngasi gi thauramduda tongan-tonganba agenda manga da maru oina khanan neinaki Lairiba Nambol Municipal Council asigi term asida lakpa selfam sing amadi chetkhiba selfam sing Taukiba thabak singi white paper amadi audited statement amam yamda council na puthok hanba council asigi hanigi office oiramba mafamda council gi office saba natraga kaithel sang saba natana atopa hiram amata da sizinadaba Nambol Kaithel gi vendor singi awat apasing council gi four-wheeler van ama council asigi chairperson na lanai sizinariba sigi matangda miyam gi philip lauminabani ngasi pangthokiba miyam gi mifam aduda Nambol police ki personnel singi akanba force amadi nupi police laktuna athingwa thamki hairi Jiribambu Mapung Faba District ama oina lauthokrabasu district asigi Vidyanagar da leiba sports complex asida Hauzik Faba District Sports Officer DS Wolaitri Youth Hostel su meeting changba watpana miyamna hangoina ba pokpada natana changba fawba kinare hiramasida TOMTV gi khanaba pawdam ama Jiribambu Mapung Faba District amagi thakta pukhatkhrabasu ngasi fawbada awatpa kayana pikthalle Hana leiramba kaya amana leingangna yengsinbiba watpana mamingtagi oiba district ama haibadu oiri Jiribam district ki Vidyanagar da leiriba sports complex asi hauziksu district sports officer leitaba amadi matamga chunaba khulai sing leitabana sanaroi singna pamjaba masana sing sanaba fangdri madugi mathakta Youth Hostel asisu mari leinaba singi meeting watpadagi mongsong amaga pangkak oibana building asida numidangi matamda di lairedana nungthilgi matamda fawa miyamna changba kina hauri Congress ki legak leidingai kumja lising ani 13 ki October 18 da matam madugi chief minister O Ibobi deputy chief minister Gai Khangam works minister KS Ratan Kumar amadi Jiribam AC gi MLA TH Devendra Saruk Yaduna haunabi matungina sangakiba sport complex asi ngasidi Youth Affairs and Sports Department ki staff taret amadi superintendent amana mathau tawduna leiri Jiribam khak natna Manipur gi tongan mafam singdagi lakpa sanaroi kayana leibada khudong sagadaba sport complex asi ngasidi onthokpa phibam amada leiri Matik saba youth hostel leirabasu matam sangna yengsin biraktabana sanaroi singna leibadi lairedana changba fawa kinaba mafam ama haibadu oi hauri Hauzik oiriba sport complex asigi matangda All Jiribam United Club Association Azuka gi Vice President Mutum Premchandrana laingangna athuba matamgi manungda akhanaba miyeng sangbinabagi apamba wafam kaya phongdorakle Jiribam asi asam mafam oibanina akhoi Imphal dagi laakana Jiribam da tongan ba state ki mafam chingda chanaba chatpa matamda masagi chabagi mayong nabagi ingmum pham dagi sampham da sanaba matamda akhoi stamina asi ko handa hiduna akhoi sum akhoi team gi koi lose habadi ngamdabasu yawba adugumba aduna maram aduna koi Jiribam asida koi climate change mafam asida tha amani gumba koi practice kuma tawraga sa koi asabagi koi hainabi du thamaga koi sanaroi singda purakanda koi atopa state da sanaba matamda su madugisu koi kanaba fangani masimaksu koi Manipur government nasu Jiribam da adugumba koi program adu tawguni haibagi koi commitment su koi pi hibalai maram aduna koi concern koi department na Manipur government na hariba koi Jiribam gi complex asi yamna ting thokpa desoma thambiraga Jiribam gi sanaroi puthokpada koi hena mapung phaba ohenbi haibasi thamjari Jiribam da leiriba inkat lagliba sanaroi sing amari mamapa oiba singnasu district asigi amata ngairba sport complex asi matamga chunaba mongda semgat piduna Jiribam gi sanaroi singna pamjaba masana sing sanahanba pamhauri maramaduna mari leinaba loisangi thaupuba singna lamdam asibu malemda art and culture amadi sports na saktak di haibasi ningsingduna hiram asida ahenba miyeng thambana achumba khongtang oigani Paugi marak thana tenba break amaga sulokjari Marks Time Classes Chahi khudingi leptana topper puthokliba CBSE gi amatangairaba coaching center well experienced teaching faculty akhanaba subject of tawbagi khudong chaba piri
batch amada 15 students agi hena logjade admission form thajare form pishin bagi aroiba matam February 10 akupa marol gidamak lengsun biraksi marks time classes Wangkai Mahubom Lampak phone number 9436288300 natraga 7005268735. ब्रेक की मतुंगदा मयामबो अमुक हना तराम नोकचरी मखताबा पाउ पिजरी अहुम सुबा डायमंड रेडियो लिसनर्स मीट ngasi डायमंड रेडियो की कॉम्प्लेक्स ता पांगथोखरे तोंगान तोंगान बा मफम कियादगी रेडियो लिसनर्स अनि यांखैरोमना सरुक यादुना मसा मसागी सक ताकपग लोइना मसागी हैजबा उत्पा मदि चाकलेन अमा चामिनदुना हराउ तरामना पांगथोखी निंगसिंग बेयाई हंदकी एसिगा अहुमलक सुबा लिसनर्स मीट पांगथोखिबनी थोरम सिदा सापम ग्राम पंचायत की प्रधान रामे member Joy Singh amadi Infotech Standard Organization ge Jamie Thoksom Sharuyaki Sadar Baptist Association Manipur gi chahi chama mapung pharakpagi centenary thoram ngasi Kangpokpi district ki Mapau Jingso Baptist Church ta pangthokre thoram aduda sarukyakiba PHED Printing and Stationery Minister Losi Dikhona Church ta laktuna miyam punna afaba amadi chawkhat khongthangi matangda wari sanaki Minister Losi Dikhona haikibada amaga gi marakta santi gi paujel pinaduna miyam punna khangjin minaraba matamda khumang chawkshinba khunai ama oihanba ngamgadoribani haiki nakal amaromda SAV Steering Committee gi Chairman Angam Panmain hai SAB asi Furup ama khaktagi nate tongan ba furup sing punsinduna semgat kiba luf amani masina takpadi Manipur da khundari ba furup sing asi amatane aikhoi mapu ama khaktani haibagi chapchar ba praman piri bane SAB gumna furup sing punsin bana Manipur khumang chaukshin bangam gani haiba wafam kya phongdoki Give me a very wonderful reception, even allowed me to sit on the front seat. Pastors, reverends are all behind me and I was put in front. So this is a great privilege. I'm told that in Mizoram, ministers and chief ministers, they don't sit in front, they sit in behind. And even in the US also people are doing like that. But here we are put in the front and then we feel embarrassed. Masigi jubligi pandam asi ekhoi tungan ba jati rosu ekhoi Manipur da lairi ba jati tungan khama khaktani nungsi chana na ekhoi husik ke saron suron da khaktanate lagdori ba saron suron da phawda jati am khaktagi wakhanda khallaga nungsi chana na pamina ba nungsi chana ba laimina ba adugba Manipur state am oise haibisi ekhoi gi masigi jubilee gi pandam oina Beer Film Production gi banner makhada ahan boina puthokadaba Manipur feature film Mairik ki thoni thoram ngasi konong mamangda leiba lamyan ba sanglenda pangthokre thoram aduda Film Forum Manipur gi chairman S Mangoljau filmmaker L Surjakanta madi Virendra Salam vice chairman Film Forum Manipur na athoiba mithunglen oina saruk yaki Mairik hairiba film asi lamdam asida thokliba thodok wathok crime kiyada yumpham oiduna anauba mahau ama pinabagi pandamda puthokpa film ni haina film asige story and screenplay oiriba Vinoranjan yumnamna phongdoki Kefidas ki direction makhada puthokadoriba film asida saktam langgadaba singdi Soma Laishram Gefelina Avi Indu Roses Prem Sharma na chingba saknairaba artist kyani Chief guest oikiba Film Forum gi chairman S Mangoljau lamdam asida hogalakliba artist singna matamgi value khangna madi artist amaga respect tongna hena fajaba film puthokuna Manipur film bu chawkhatpa ohensi haiba yauna wafam kya phongduki Masigi Beer Film Production gi ahan ba oigidoriba film asida koi Kefidas na direction pini habisa imonda nuaiba ma phawi moisi oi jeplara oi dia kharbo ngang ri soma kumba gokul kumba bala ka se moi hana gi research sina taba makhal ki kharthuga iraga khar experiment se to ninge ba madu ngamba script writer screenplay writer and then director se thoro ko mathong tare adu lone na kariamo producer
मधु तौगदबनी ꯑꯩꯒꯤ ꯄꯩꯁꯥ ꯍꯟꯖꯟꯕ ꯍꯟꯖꯟꯗꯕ ꯈꯟꯕꯤꯒꯅꯨ ꯃꯗꯨꯒꯨꯝꯕ ꯃꯍꯥꯎ ꯑꯃ ꯄꯤꯅꯕ ꯍꯣꯠꯅꯁꯤ ꯀꯥꯏꯅ ꯌꯥꯝ ꯊꯧꯅꯥ ꯐꯅ ꯊꯣꯛꯄ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯃꯊꯧ ꯇꯥꯔꯦ All Assam Manipuri Students Union Karimganj District Committee na sinduna hokiba chahi 2018 gi February 5 da Hailakandi gi Laishram Khunda Athauba Ningsing Khubam Kanglasa gi yumbi ohum yumkiba chahi farakpagi Ningsing Thoram ngasi pangthokre ngasi thoram aduda Amsu Karimganj District Committee gi thaupuba sing mafam asibu katkiba misak yauna Laishram Khulgi ahal laman kyana sarugya ki hairi gi za nangam samajitna magi team galwana laga tidang noi tawjaki duga ngasi se ahanba chahi first anniversary min pangthokpa galwana na akoina punja sigi ahal laman amasung Karimganj district committee gi koi isilnaw amsugi isilnaw mayam ga punna ngasi ahanba singmon numit asi pangthokjari Lamdam asigi naha singda leiriba chamam naba kaya kokhanduna mating leiba khunai ama oinabagi pandamda Yawol Manipur na sinduna DM College of Arts PD Club ki conference hall da nongmagi oiba open mic khaina mingthonba khanna nainabagi thoram ama pangthokre thoram adu da ngasigi mirol da naha singna lauriba thodang naha singda thengnariba khudong chadaba sing kokhanduna chawkhatpa maikai da puraknabagi matangda kupna khanakiba ga loinana mapan thongi saktam Farabasu wakal loksing solabade mangzil thaba khunai gi manglan tamkhini haina su phongdoknaki that everyone has stress ko aduga mental health semina like haidi anaba sidi akoina zum like hida khara charaga natraga keno test khara taraga khangeba but kokki anaba hai sidi akoina uba ngamde aduna akoina moiga wari shana thoga stress si kaino emotion gi khenaba feelings haiga emotion ga thought ka kari khenai aduaina adugumba degi khoida kamaina noi cope up tawi kai kai problem lei sigum matang da akoina discussion ngasi session ama lawzaba Thobal District ki Khangabo Khulakpam Laikai da Laiba Ibudho Yotpokpagi nauna saba sanglen haunabi matungina ngasi social worker KH Menjor mangangna sangaduna miyamda khusinakre ngasi sangaduna miyamda khusinariba Ibudho Yotpokpi sanglen sabada achoba senfam puthokliba social worker KH Menjor mangangna thauramga mari leinana wangangbada mahakna hai Maihorol dagi layraklaba umanglai saktam ngak senba shang asibu yokhatpa haibasi malem asida aikoi gi sak takpa ngomgadoribane maramasna aikoi pumna mangna ipa ipu singna thambiramba umanglai sing asi ningthina ngak senduna thamsi amadi yokhatminasi haiba wafam sing thamki hauze mu sanabagi pau phangbigani Veteran oina sanajariba sanaroi singna medal fanglaklaba sing sarkar asina karigumba khara pibinaba hona haninge haina Imphal Municipal Council IMC Ward number 3 gi Corporator Hizam Nutan Chandra na phongdokre wafam asing asi thangoi ban thingel da leiba corporator asigi yumda pangthokpa Malaysia gi Kuchingda pangthokiba kunmathoi suba Asia Masters Athletics Championship ta bronze medal fanglaklaba Kongrai Lakpam Shyama Devi bu okpagi thoramda phongdokibani thoramadu da ward number 2 gi corporator TH Purna Chandra amadi ward number 4 gi corporator L Aren Kumar Su Sargyaki corporator Hizam Nutan Chandra na makhata na haikibada ward asigi manungda laiba veteran sanaroi amana malemgi oiba sanabagi changdamnabada medal fanglakpasi ward asigi oina amadi state asigi oina chawthok chaningaini Masana paisa puthoktu na sanariba veteran sanaroi singna karigumba medal lawrak pathoklabadi state sarkarna makhoigi oiba mateng khara pangbinaba honarabadi yamna fagani haiki ahal oijalaba sigumba mon international gi thakta amadi national gi thakta masama gold medal nifut nipan gi thakta lawraba sigumba ahal kaya Manipur laiba sida sigumba veteran gi sigumba masai chahi yankai helaba aduga humpu churaba makhoi kaya na ngasi channel Manipuri mingchat India wi mingchat poraiba sidachu sarkar gi site gi initiative case award khasitang pihaning be apama phongdok chari paliba honorable Mr. Bian Lusing sarkar asna athuba matamda veteran sanaroi athlete sing asibo sanaroi sing asibo sarkar gi apikpa initiative award khaka pibiu haibo phamsima ai humble appeal na tawjari All Jiribam Sports Association Jiribam na sinduna thasigi ahumdagi Jiribam Higher Secondary School
Playground team Taramanga Saruk Yaduna Chatarakiba, Tarahumdo Suba Jiri Cup Invitation Football Tournament Listing Ani Kungingasi, Humni Shuba Preliminary Knockout States Match da PFC Faitolna Mar Mongoloid FC bu goal Taruk Sinoda Mighty Bapikre, Hayengi Mari Suba Match da Chiru AC Amadi UJB Markolianga Sanagani. District Football Academy Midang Makhada Amofa Academy Moirang na Sinduna Moirang Multipurpose Higher Secondary Ground da Team Nipa na Saruk Yaduna Chetharakpa Mari Suba Hemam Biro and Hemam Brozen Memorial State Level Under 13 Football Tournament Lisingani Kun ngasi final sanaduna lotion kre ngasi match aduda Amofa Academy Moirang na Kumbi FC bu Panjal ani amada Mighty Bapiduna Tournament asigi mapu oikre lotion bagi thoromda Moirang AC gi MLAP Sharat Chandrana Chief Guest oiduna sarugyakhi Mai Paklaba Amofa Academy Moirang gi sanaroi singda shell gi mana oina lupa lising kun galoinana medal amasung trophy pikre runner takraba Kumbi FC da shell gi mana lupa lising taraga medal amasung trophy kusinake best midfielder best striker best goalkeeper da Amofa Academy gi Lamlal Jom Gangte Lungaulal Kipgen, Salatun Reheman Natakre, Best Defender da Kumbi FC gi S. Birachandra Singh amadi Best Promising Team da PHDO Ithaina Oikibagaloina na Makoi Singh Dasu, Selgi Manama Sung Trophy Singh Kusinaki. Haukiba February amadagina ani fauba Andhra Pradesh ki Amalapuram gi East Godavari da pangthokiba kilogram humputara mangagi Tara Suba Junior Mr. India Lisingani Kun National Bodybuilding Championship ta Manipur bu represent Toruba All Manipur Bodybuilding Association Ambagi Sanaroi Melson MK bu taram nokre Hyderabad Championship asida Melson MK na kilogram humputara mangada gold fangduna Junior Mr. India ki title asilarakibani Championship asida Manipur na gold ahum amadi bronze ani lauduna overall champion oikibani winner oirakraba Melson MK na TOMTV da fongdorakpada mahakpo asumna okpiramba amadi mahaki thabak thorom kiyada pukning thogat piramba singbu harauba fongdokpaga loinana makhata na honaningbagi apamba kya su fongdorakhi Asiyam thazde isada haidi isada pra manga chamane aina khalubado haidi hoi goal logen khanbane ado sumaina ka itha thadana phangbaje yam harawe aduga sumaina ga mayamno okpidan tobirambaje asi ingoda di pra manga chamana yam nungai ado mathangdasu kana hona gen khali None District ki manung channel liba Makhwam Part 5 ki sanabong maikum hangdokpaga loinana sana khonabagi thoram ngasi Tamenglong AC gi MLA Samuel Jendai na chief guest oidun hodokre thoram asigi manung chana Makhwam Youth Club amadi Tarasuba Assam Rifles Tupul ani gi marakta football match amasana ke masigi mathakta Makhwam Part 5 amadi Makhwam Part 4 ani gi marakta su football match amagasu sana ke ngasi nungthil phongna khiba pause singda kari kari maroi ba pau yauribagi habadu mayam puna muk khangminasi Kanglaipak ki Maira TRPC na Imphal manungi lambi tangkhai ama parking oihalibasi yamna lale Prime Minister Narendra Modi na thabak oina pangthokani haina wasakhibasing mai pakna pangthokpa ngamlabra hangnarakle non local listing kunthra mari romda ILP permit piduna lupa crore ama hena revenue khongkat pangamkhre Drug ka kona na fakiba Myanmar macha jail da thajin kre ATM booth fakairaga paisa huran ba Haryana macha ma fare Kangla pau hogalakliba naharol singna HIV/AIDS dage matau karamna lapthok kadage haibage notice multimedia campaign pangthoklagani Roshita Jammu Kashmir da khutthokna bada terrorist ani CRPF amasire waiting list man constable candidate singna protest tawkre pandam Manga Suba District Level Expo Hodokre, Aikhoina Toramba Thabak Singh, Makata Basing na Taudragade, Kaidong da Mai Pakloi, Govindas, Khairamban Kaitelgi Akoibada Street Bender Singh, Famhan Kidabadagi, Lambigi Achin Bakara Hantarabasu, Gari Parking di Lambi Dangkai Tauri, Badminton Sanaroi Mairabada Yunakona, Incentive Kusinakre, Sagai Maital Asibasingi Matakta Kutarakpada, Lupulana Lobiganu, KCP, PWG. Aroibada maroiba pau amuka na pijari.
Manipurda lairiba nahasingna tomthin oiba afaba thabak tawrakpa matamda lairiba government amsung praja singna pukning thogatpham thoki haina KFNPD amadi Revenue gi Minister Karam Shyam na haikre. Mantri Pukri Bajarda mobile phone yonba Royal Accessories kauba dukan amadagi sakhang daba mamai mamit khumba mioi anina nongmai chindol da sale yauna mobile handset kaya loot tawkri. Premier English Academy da class 9 khakta tamliba mahairoi ningthauzam baldefna lamdam asida ahan boina mirol ngangna bayaba imalon bu mapung fana khangba robot car mai pang saba ngamle. Mitop lising kuntra mari romda ILPP kibagaloinana laingak asida lupa crore ama henbagi revenue ka bangam hankre. Amadi chahi taret mapung faraklaba lising ani tarahundagi police constable male gi waiting list laiba candidate chanibu Manipur gi law and order ngakpada saruk yahan bio haiba davi tawduna khongjang sangsin kre. Ngasigi wenadi Manipuri pau matang sida loisinjare mideng tabiri besingbo mukhana khurumjari.